ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯦ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯎꯅꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯂꯧꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯑꯃꯒꯅꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯁꯩꯁꯛ ꯀꯌꯥꯒ ꯂꯣꯏꯅꯔꯒ ꯁꯥꯒꯣꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯟꯕ ꯐꯥꯎꯕ ꯁꯥꯒꯣꯟꯅꯔꯒ ꯂꯩ ꯃꯗꯨꯒꯨꯝꯕ ꯃꯩꯇꯩ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯤꯌꯥꯝꯅ ꯑꯣꯖꯥ ꯃꯥꯌꯣꯜ ꯂꯥꯛꯄ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯣꯖꯥ ꯁꯣꯏꯕꯝ ꯍꯦꯃꯟꯇꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯇꯨꯅ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯒꯦ ꯃꯌꯣꯜ ꯂꯥꯛꯄꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯖꯥꯅ ꯄꯤꯕꯤꯌꯨ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯀꯔꯤ ꯇꯧꯔꯛꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯖꯤꯛꯁꯤ ꯑꯩ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯅꯝꯕꯣꯜ ꯈꯥꯖꯔꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯂꯩꯕ ꯁꯣꯏꯕꯝꯒꯤ ꯏꯃꯨꯡ ꯑꯃꯗ ꯑꯩ ꯄꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯖꯔꯦ ꯆꯍꯤ 10 ꯍꯦꯜꯂꯛꯑꯦ ꯑꯗꯣ ꯑꯣꯖꯥꯅ ꯃꯩꯇꯩꯒꯤ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯍꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯒ ꯑꯍꯥꯟꯕꯗꯗꯤ ꯒꯧꯔ ꯆꯠꯄ ꯍꯥꯏꯅ ꯄꯥꯛꯇꯛꯅꯅ ꯂꯩꯔꯝꯕꯗꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯁꯩꯁꯛꯄ ꯍꯥꯏꯅ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯍꯥꯟꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤꯒꯤ ꯃꯔꯨ ꯍꯨꯟꯅꯅꯕꯒꯤꯗꯃꯛ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯁꯤꯒꯤ ꯍꯥꯟꯅ ꯆꯠꯆꯔꯝꯕ ꯃꯥꯡꯂꯝ ꯆꯠꯀꯤ ꯄꯣꯠ ꯑꯗꯨ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯍꯥꯏꯕ ꯃꯥꯅ ꯂꯥꯛꯂꯕ ꯃꯇꯝꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯑꯑꯣꯟꯕ ꯑꯃ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯧꯅꯅꯕꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯁꯥꯔꯗ ꯄꯣꯛꯄ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯍꯥꯏꯗꯅ ꯈꯪꯅꯕ ꯂꯥꯏꯅꯤꯡꯍꯜ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤꯗꯤ ꯃꯥꯅ ꯄ꯭ꯔꯣꯐꯦꯠꯅꯤ ꯃꯥꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯁꯤ ꯁꯣꯛ 1930ꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯣꯛꯄꯤꯗꯅ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯗꯅ ꯁꯤꯕ ꯆꯪꯕ ꯊꯋꯥꯏ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯆꯠꯆꯕ ꯏꯁꯥꯒꯤ ꯏꯔꯣꯟꯅ ꯁꯣꯟꯖꯕ ꯃꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯁꯤꯡꯅ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯃꯥꯒꯤ ꯃꯖꯥꯇꯤꯒꯤ ꯃꯥꯅ ꯃꯔꯣꯟꯅ ꯃꯄꯨ ꯃꯥꯒꯤ ꯃꯤꯈꯩ ꯁꯛꯆꯕ ꯁꯣꯟꯖꯕ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯆꯥꯝꯃ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯁꯥꯍꯨꯝꯅ ꯃꯇꯝꯗꯨꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯅꯣꯡꯂꯩꯅ ꯑꯗꯒꯤ ꯅꯤꯡꯊꯧ ꯂꯧꯇꯨꯅꯗꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯃꯇꯝꯗꯒꯤ ꯅꯤꯡꯊꯧ ꯂꯧꯇꯨꯅꯔꯒ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯅꯝꯗꯅ ꯂꯧꯍꯟꯈꯤꯕ ꯃꯇꯝꯗꯨꯒꯤ ꯁꯥꯐꯨꯅ ꯆꯪꯗ ꯌꯥꯗꯅ ꯆꯪꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯅ ꯄꯣꯛꯄꯅꯤ ꯃꯤꯇꯩ ꯑꯣꯏꯅ ꯍꯤꯡꯐꯝ ꯊꯣꯛꯏ ꯃꯤꯇꯩ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯅ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯂꯥꯏꯁꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯔꯤꯒꯥꯔꯗ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯤꯟꯗꯨ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕꯁꯤꯡꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯆꯕꯗꯣ ꯃꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯁꯛꯆꯔꯤꯕ ꯁꯣꯟꯖꯔꯤꯕ ꯆꯠꯆꯔꯤꯕ ꯍꯤꯟꯗꯨ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕꯁꯤꯡꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯆꯕꯗꯣ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯆꯥꯝꯃ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯨꯁꯂꯤꯝ ꯄꯥꯡꯒꯜ ꯀꯥꯏꯅ ꯈꯪꯅꯔꯤꯕ ꯃꯈꯣꯏꯅ ꯑꯜꯂꯥ ꯅꯤꯡꯖꯕꯗꯣ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯆꯕꯗꯣ ꯃꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕꯅꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯆꯥꯝꯃ ꯆꯨꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄꯒ ꯂꯥꯏꯅꯤꯡꯗ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯅꯤ ꯈꯪꯅ ꯎꯅ ꯃꯤꯒꯤꯗ ꯁꯨꯝ ꯌꯥꯎꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯣꯛꯂꯔꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅ ꯃꯥꯏ ꯃꯖꯥꯇꯤꯒꯤ ꯃꯥꯏ ꯐꯨꯔꯨꯞꯀꯤ ꯖꯥꯇꯤꯒꯤ ꯍꯥꯏꯗꯅ ꯈꯨꯠ ꯊꯥꯡꯒꯠꯅꯔꯕ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤ ꯊꯥꯗꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯅ ꯅꯤꯡꯉꯨꯗꯅ ꯊꯧꯑꯣꯏꯔꯨꯗꯅ ꯑꯇꯣꯞꯄꯗ ꯁꯨꯝꯅ ꯌꯥꯎꯕꯁꯤꯗꯤ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯕꯅꯤ ꯃꯁꯤ ꯑꯩꯅ ꯃꯥꯡꯕ ꯅꯠꯇꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯏꯅꯥꯎꯁꯤꯡꯒꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯂꯝꯕꯤ ꯃꯥꯡꯍꯜꯂꯝꯕ ꯂꯃꯨꯛꯅ ꯍꯜꯂꯝꯕ ꯂꯃꯥꯡꯅ ꯍꯜꯂꯝꯕꯒꯤ ꯄꯣꯠꯂꯣꯝꯗ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯔꯣꯟꯗꯅ ꯄꯥꯞ ꯗꯣꯁ ꯀꯥꯏꯗꯣ ꯑꯩꯈꯣꯏꯗ ꯇꯦꯛꯆꯥꯛꯇꯣ ꯑꯩꯈꯣꯏ ꯄꯨꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯗꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ
kari hai tari mi gi korfu phenga ga mi gi korfu langi lining li pai bungo lining nauria phulo lai oi khraba lining li pai bungo na haira mi gi korfu phenga korfu langi ai gi mi gi sukhong senga ga mi gi su phai ai gi korfu phenga ga na ai gi korfu langi ai gi sukhong senga ai gi su phai hai aduna ai khoi gi gi lining lai so lai tabu ore ga di hoi atopa lining amada zen da sikhati yudi da gara bauda da sikhada adigi di ala da krishna da kari da yausi yai ado ai khoi gi leina adu madu tokthoga thadoga ai khoina atopa yau bai basidi masidi ai khoi yamna masidi wakhal khantaba matam oire ado zaina marak sida hangjaning base ai khoina mioi ba ama oina pokpa matamda aigi isagi thaja ba haiba ama lei karigumba aina poklakpa matamda aigi apokpa pokbijina gauria chatlamana to hinduism sida yamna luppa oiramba taragadi aina ai ima ipana chatlamba dharma do ai ngakna chatkani harga chatpa kayamarum su yauriba makoigi mathakta akoigi di sumaina chattaba yade maitai lining se chattaba yade makoida namfuda chatlu haiba forcefully akoina tauba taragadi madu chumme haina khanbibra lale haina khanbibra madu di akoi de lining license gi maramda akoi gi force da namfu da taubodi akoi de madu di chama gi munung da chama tawaning de tausu tauro ya akoi pun tau ai gi khangna chana ba imung munung relation sing oi da sumu da akoi nu taude tausu tauro ai gi oina tawum ju thokti sidi force to ya bonati masa na wakal na puning leita na khanthara matamda achumba haibu adum chummadawni haiba aran haibu di laladam neba akon masai sida aina koina arapa nakpa sum chacharakpa ayam ge thawal tawjani sei sakchaba matam sida hairi as aikoi mitei changani mitei olani asna ngi de mayang olaga leibrani naina phagi tawi ko kanam mitai aikoina mitai da on banate ba hanjanjagi haibane ba hanjanjabane ba khoidi kogi mangluraba namat piruraba matamgi nongleina matamgi sahumna matamgi safuna aikoina atopa laini lai solam da chaluraga chu hojiti aikoi isagi pot khangjaba ngakjaba senjaba aigi isagi pot aina ngakjadana kana laktana ngakpiraga duino ba aigi mitai aigi lining lai sonbu ai mitai aina ngaksedana sensadana chatsadana kana laktana chatpira doino kana laktana ngakpira doino senbira doino ba aduga kana kogi muslim musalman singna maina ala dharma chatchaba ningjaba ngakjaba do chamanung de chami chatsumme ba ngakadabani mabu aina regard tawi accept tawi aina moi ikai khona bam thoi aduga hindu origin oiba makhoina hindu lining bu ngakjaba senjaba chatchaba madu chamanung de chama summe ba adu aina magi dharma du aina lockdown tawraga madu aina rigat tawroi do nateba rigat tawgadabni masagi identity khangba masa khangba magi mapuru majati bu khangma mine ba machu adu de khona rigat tawbam thoi kai khumna bam thoi aduna mitai aikoi ju aikoi gi pola do aikoi khangjaba do aikoi matam hoji kari ai khai ga dra yamna mi masingsi jiti yame hana de population si du ki mati nemba mi ai ai bu tambira poja lai oi khra poja singduna as mitai changmada nokna bi hai yamna lot yamna hanthaba minyingda achumba lambi di uraga chachari ba kangu da matam du angau bata bi aduna khoigi lai hingali pai bungo lai oi khraba pai bungo mana khoigi ningthau palingai matam mai sidi ma hing to ba yai phasi tawraga natraga angang on ba ka to ba yai aduna adu si ba changwani gi langdai da mana masai sida mathawai khubak ta hapaga mana isagi mitai haibache koi kuina sangna koi luman gare tuman gare mi ge noksumda koi tumba kuiman gare hojiti koi isagi mitai popi mabu koi na khangdana koi chachaba ningjaba masi koi matam moire thille haidana mana yakai biramani laining ali pai bongo che koi mitai laining gi ado oza smaina kainoma akhoi se makeup thokpa matam oire haraga point amadi laiba akhoi mi mayam na yabra yadabra adu achumba sidi akhoi tawfam to hairaga haudi haudu eba haudu oba matung sida inau nau na pot ama haudok pa haibase magi rules regulation nau na loina mak semak toine ba aduna isai gi mayek isai gi style sakpagi style aduga magi saisak haitare loina mak leiba singse masidi kana karamba group kumba leiba jana form tawna na ba semna na ba group ka leibibra kanan gi mityeng makha da haiba tare ko kanana semi akoi masi
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯛꯏꯕ ꯄꯔꯤꯡ ꯄꯊꯥꯞꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏꯅꯤꯡꯉꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯉꯜ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯁꯤ ꯃꯥꯅ ꯏꯁꯩ ꯃꯌꯦꯛ ꯀꯌꯥ ꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯨꯁꯤꯡ ꯊꯝꯃꯝꯃꯤ ꯑꯗꯒꯤ ꯃꯥꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯛꯏ ꯂꯥꯏꯅꯤꯡꯉꯜꯅ ꯊꯝꯃꯝꯕ ꯃꯌꯦꯛꯁꯤꯗꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅ ꯑꯥꯊ꯭ꯔ ꯆꯥꯝꯃ ꯆꯥꯝꯃ ꯍꯟꯕ ꯌꯥꯕ ꯃꯥꯏꯀꯩ ꯌꯥꯝꯕ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯌꯥꯝꯅ ꯃꯅꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯦꯜ ꯊꯤꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯍꯛꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯅꯠꯇꯕ ꯂꯥꯏꯅꯤꯡꯉꯜꯅ ꯁꯦꯝꯃꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯦꯛꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯛꯅꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯁꯛꯏ ꯑꯗꯨ ꯑꯩꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯉꯜ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯝꯕꯤꯔꯝꯕ ꯃꯌꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯔꯤꯒꯥꯔꯗ ꯇꯧꯕ ꯑꯃ ꯊꯣꯛꯏ ꯑꯗꯒꯤꯗꯤ ꯃꯌꯦꯛꯁꯤ ꯇꯔꯥꯏꯕ ꯇꯌꯥꯡꯕ ꯃꯌꯦꯛ ꯅꯠꯇꯦ ꯃꯥꯅ ꯏꯔꯝꯕꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯍꯛꯄ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯍꯧꯔꯛꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯕꯦꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯄꯣꯠ ꯐꯥꯎꯕ ꯌꯥꯎꯅ ꯏꯁꯩꯁꯤꯗ ꯃꯃꯤ ꯇꯥꯅ ꯏꯔꯝꯕ ꯌꯥꯝꯅ इथिक्स वांगबा अदो ओजा अहान बे इसै से करम बे इसै न ओइखिबजानो मैतै गी ओइना इसै मा सेमे सी इसै सकबा हौखिबा अहान बे इसै से मसी करी गी मतंग दा करम बे इसै न ओइखि मतम दुगी अखोइ इसै दुगी लाइनिंगल ना इरम मयेक सिंगी मनुंगदा मयेक सिंगदी मखलदी यामख्रे अदो मतंग दुगी मतुंगिना अखोइ लाना थोरम हाइरो लुहोंगबा हाइरो नाउ नारिंग अखोइ गी जैगा पंगा काइनमी मरोंदन हाइरे अखोइ दमा इरात बा हाइको अखोइ लुको पकाइदो अदु ममाइ थोरम दुगी मखा पोना इसै से सुम लेग्रे अदुगा मतिक मयाय हाइबसिदी थोरम पुना मक्ता लोइना मेंटेल तौबा याय सिजनबा याय सुमाइना थमके अदो ओजा अखोइना थौदोक वाथोक लाकपा मतमदा अदुगा लाइनिंग लाइसोन लाकपा मतमसिदा खरा अहन ओइरबसिंगना हाइबा तारेको मखोइना सइबा सैसकसिदा पी तारगा कप्पगा तादोइनेबा अदो खंगदबा खरनदी ताबदी दुम ताबा मयामना चटनरिबा चटनबिसिसु अदुम फॉलोदी तौबा अदुम तुंग इलगदी चटपा करिगी ओइरिबनो हाइबदी हे खंगदबा खुदम ओइना हाइरबदा खोइना सोरा तौबा मतमदा मी अमा लेखिदबा मतुंगदो सोरा तौबा मतमसिदा रागा ताबा ताद्रगदी पोएंग पीबा फते हाइनेबा फते हाइबसि लोइना मा खंगनेबा अदुबु फत्रिबसे करिगिनो हाइबा मरमदुदी खंगदेबा अदो हिंदुइज्म चटपा कांगबुगिना मखोगिना वारी अमा लेख्रे वाखंदा ईश्वरबु सागतपा अदु दा मयाम लेख्रे अदु मैतैगी ओइनदी मदुगी प्रोसेस तो कमाइना तौबसाना मसी अखोइगी वाखलोन इसेलदी मा अखोइगी करेक्टरी पे फिलोसफी दी मानदबदी नती माने अखोइगी गौरांग भाव त सईबा हिंदू सिंगना सईबा अखोइगिदना लाना थोरो माइरे मोगिदना सोरादना हाइरबसी मखोइगिसु ताइबंग हक्चांग अमा कृष्णगी सकफम मोटी इबुंगो माबु निंजरुबा खंजरुबा अदु मागी मोटी मा सागतचयेबा अदुना सागलपा मपुंग फाद्रिङैसिददि सुमाइना अखोइ खोरम लैपाइबा पपांग पीबा पैसा थाबा फी थाबा खोपा असु मसी चंगनदे संगम थोकदे करिगुमा मा सागलिबनि मपुंग फाननबा अदुदुना मतमदुदि कनो कुइ चंगहैदि हाइदना अखोइगिसु मपुंग माबु हाइजबा निंजबा पुंगनिंगना वाखलना अखोइ कनोसि मपु माबु निंजबा पुंगनिंगना लाक्सनजरगा मपु माबु थगल तौजबा अदगिदि कौसिनजबा थगल अखोइना हाइजनबा नोंजनबा मपु मंगोंदा निजनबगिदमा खुनि कौसिनजबा मतांगनेबा कोई मोइना रागा ताबा है अखोइगिदि इथिल ताबा है इसम समना ईश्वरगी हक्चांग अमा खोइ सेमकटपा मतमसिदा डिस्टर्ब तौबिरकनु हाइबनेबा मपुंग फाद्रिबनिना अयेतपा अपनबा पिबिरकनु अयेतपा अपनबा पिबे हाइबसे थबक अमा ओइरो मपुंग फादे मदे ओजा वारिसु याम नुंगाइरी अतेनबा ब्रेक अमा खतंग लौजगे ब्रेक की मतुंगदा ओजादगी मैतै इसैगी मतंगदा सैसकी मतंगदा मखोइना सिजिनरिब इंस्ट्रूमेंट की मतंगदा खंगदबा हंगदबा यामना लेरी इम्पैक्ट टॉक टू मणिपुर बु मियंग तादुना लेबियु मयाम मुकहना तरामना ओक्चरी अदोम नेंगबिरिबसे इम्पैक्ट टॉक टू मणिपुरनी आई अदोम की होस्ट पिंकी ओक्रम ngasi अखोइ की स्टूडियो दा लिंगसिनदुना लेबिरिबसी मैतै इसै सैसकपा ओजा मयामना मायो लाकपा हाइना खंगनरिबा ओजा सोइबम हेमंतगा उनबकी तंजा अदो अमुकना लौजगे ओजा ब्रेक की ममांगदा मरु एरबा वाफम कयामा थंबिख्रे मथंगैना खंगजनिंगबसे खुगी मैतै इसै से हौदोरा अबनिना नौना आई ममांगदा सु पंजख्रे नौना पोत अमा हौदोरकपा मतमदा मागी रूल्स रेगुलेशन मयाम लै खुदम ओइना हाइरबा मतमदा सैरेंग इबा हाइरेनेको सैरेंग इबगी रूल मयाम लै
ꯁꯦꯟꯇꯦꯟꯁ ꯃꯔꯤ ꯆꯠꯀꯗꯕꯅꯤ ꯂꯣꯏꯔꯛꯄꯗ ꯋꯥꯍꯩꯒꯤ ꯇꯥꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯖꯠꯁꯦ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯔꯨꯜꯁꯁꯦ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯔꯦꯒꯨꯂꯦꯁꯟꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯏꯁꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯀꯦꯂꯦꯇꯟ ꯃꯥꯒꯤ ꯃꯆꯠ ꯑꯃ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯁꯨꯔ ꯁꯩꯍꯦꯛ ꯁꯩꯗꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯁꯦ ꯋꯥꯠꯄ ꯌꯥꯗꯕ ꯍꯦꯟꯕ ꯌꯥꯗꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯌꯦꯛꯁꯤ ꯈꯔ ꯆꯤꯡꯉꯒ ꯃꯌꯦꯛꯁꯤꯒꯤ ꯇꯥꯟꯊꯥꯁꯤꯒ ꯆꯥꯅꯅꯕ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤ ꯌꯥꯎꯗꯅ ꯈꯔ ꯆꯤꯡꯕ ꯈꯣꯠꯄ ꯐꯥꯎ ꯁꯥꯟꯅꯔꯛꯏꯕꯅꯤ ꯁꯥꯡꯃꯜꯂꯒꯅ ꯑꯩꯈꯣꯏꯒꯤ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯌꯥꯕ ꯃꯑꯣꯡꯗ ꯇꯦꯟꯁꯤꯟꯅꯕ ꯁꯨꯔꯁꯤꯒꯗꯤ ꯎꯆꯜ ꯆꯥꯅ ꯊꯝꯗꯣꯔꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯇꯥꯟꯊꯥ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯁꯤꯗ ꯆꯦꯟꯅꯔꯛꯀꯗꯣꯏꯅꯤ ꯀꯥꯏꯅꯔꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯏꯕ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯀꯕꯤꯅꯦꯕ ꯑꯗꯣ ꯅꯦ ꯅꯥ ꯀꯤ ꯔꯦ ꯇꯥꯔꯤꯕꯁꯦ ꯃꯁꯤ ꯇꯥꯍꯟꯕ ꯌꯥꯅꯕ ꯏꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯛ ꯍꯦꯟꯅ ꯊꯥꯗꯔꯒ ꯏꯕꯅꯤ ꯑꯗꯣ ꯇꯥꯔꯣꯏꯗꯕ ꯐꯥꯎ ꯇꯥꯅꯕ ꯀꯣꯛ ꯊꯥꯗꯔꯒ 이ꯔꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯈꯔ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯄꯣꯠꯁꯤ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯇꯥꯎꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯐꯔꯕ ꯍꯩꯔꯕ ꯐꯥꯎꯔꯕ ꯀꯕꯤ ꯀꯌꯥ ꯐꯥꯎꯕꯉꯁꯥꯏꯒꯤ ꯅꯦ ꯀꯥ ꯀꯤ ꯔꯦ ꯇꯥꯎꯕ ꯌꯥꯗꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯥꯅꯕꯗꯤ ꯍꯣꯠꯅꯖꯔꯤꯅꯤ ꯃꯈꯣꯏꯁꯨ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯅ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯇꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤ ꯇꯥꯗꯕ ꯃꯌꯥꯝꯁꯨ ꯆꯠꯅꯔꯤ ꯑꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ ꯃꯄꯨꯅ ꯁꯤꯟꯊꯥ ꯄꯤꯕꯤꯕꯅꯤ ꯅꯤ ꯇꯥꯏꯀꯣ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈꯔꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯔꯦ ꯍꯛꯆꯥꯡ ꯏꯆꯦꯜ ꯇꯞꯊꯔꯦ ꯁꯥ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯦ ꯔꯦ ꯆꯠꯂꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯥꯏꯅꯔꯅꯤ ꯂꯥꯇꯣꯟ ꯊꯛꯇ ꯍꯤꯞꯂꯅꯤ ꯈꯥꯝꯕꯤ ꯃꯩꯅ ꯃꯩ ꯋꯥꯏꯔꯅꯤ ꯍꯥꯏꯗꯅ ꯅꯤ ꯑꯃꯨꯛ ꯇꯥꯔꯦꯀꯣ ꯁꯤ ꯃꯆꯠꯁꯤ ꯁꯤꯁꯤ ꯇꯥꯅꯅꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯍꯦꯟꯅ ꯊꯥꯗꯔꯒ ꯃꯌꯦꯛꯁꯤ ꯏꯕ ꯆꯪꯉꯦꯕ ꯇꯥꯅꯅꯕ ꯍꯥꯏꯕꯁꯤꯀꯣ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕꯗꯗꯤ ꯑꯔꯥꯏꯕ ꯑꯣꯏꯕ ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯤꯗꯨꯅꯗꯤ ꯋꯥꯍꯩꯗꯣ ꯊꯤꯕꯗ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯈꯔ ꯄꯤꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯋꯥꯍꯩ ꯈꯔ ꯄꯤꯕꯁꯤꯗ ꯑꯣꯖꯥꯅ ꯈꯨꯗꯛꯇꯒ ꯑꯗꯨꯝ ꯁꯨꯔꯁꯦ ꯑꯣꯖꯥꯒꯤ ꯁꯩꯁꯛ ꯑꯃꯗꯤ ꯂꯩꯖꯈ꯭ꯔꯦꯀꯣ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯁꯦꯝꯃꯒ ꯁꯛꯄꯤꯌꯣꯒ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯗꯨꯝ ꯉꯝꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯇꯥꯡꯒꯤ ꯉꯝꯃꯦ ꯍꯥꯏꯒꯗ꯭ꯔꯥ ꯉꯝꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯀꯔꯤꯒꯤꯁꯨ ꯌꯥꯗꯅꯤ ꯑꯗꯨꯗ ꯃꯌꯦꯛ ꯍꯥꯏꯕꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯁꯩꯍꯦꯛ ꯉꯁꯥꯏꯒꯤ ꯁꯩꯍꯦꯛꯗ ꯃꯥꯒꯤ ꯁꯨꯔ ꯍꯥꯏꯕ ꯑꯃ ꯂꯩꯗꯦꯗꯅ ꯃꯥꯒꯤ ꯅꯤꯡꯁꯥ ꯍꯥꯏꯕ ꯑꯃ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯨꯔ ꯑꯩꯈꯣꯏ ꯅꯤꯡꯁꯥ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯤꯡꯁꯥ ꯁꯨꯔ ꯃꯥꯒꯤ ꯑꯃ ꯃꯆꯠꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯛꯄ ꯇꯥꯕꯅꯤ ꯃꯔꯝ ꯇꯥꯟꯊꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯗꯨ ꯀꯥꯏꯗꯅꯕ ꯍꯦꯟꯗꯅꯕ ꯋꯥꯠꯇꯅꯕ ꯃꯗꯨꯝꯗꯤ ꯁꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯋꯥꯍꯩ ꯁꯦꯟꯇꯦꯟꯁ ꯑꯍꯨꯝꯒꯨꯝꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯣꯖꯥ ꯄꯥꯜꯂꯒ ꯇꯥꯗ꯭ꯔꯒ ꯇꯥꯗ꯭ꯔꯦ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗꯤ ꯑꯣꯖꯥꯁꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯏꯁꯩ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯈꯪꯖꯅꯤꯡꯉꯦ ꯑꯩ ꯁꯦꯟꯇꯦꯟꯁ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯖꯔꯛꯀꯦ ꯄꯨꯟꯁꯤꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠꯇ ꯏꯊꯟꯗ ꯂꯥꯛꯄꯅꯤ ꯏꯊꯟꯗ ꯍꯟꯒꯅꯤ ꯀꯞꯂꯕꯁꯨ ꯅꯣꯛꯀꯅꯤ ꯅꯣꯛꯂꯕꯁꯨ ꯑꯗꯨꯃꯛ ꯅꯣꯛꯀꯅꯤ ꯂꯥꯛꯄꯅꯤ ꯏꯃꯥ ꯏꯄꯥꯅ ꯄꯨꯗꯨꯅ ꯍꯟꯈꯤꯒꯅꯤ ꯏꯊꯟꯇ ꯍꯣꯏ ꯑꯗꯣ ꯃꯁꯤ ꯁꯩꯔꯦꯡ ꯑꯃ ꯑꯣꯏꯅ ꯊꯥꯔꯤꯕ ꯈꯨꯠꯊꯥꯅꯤ ꯁꯩꯔꯦꯡꯁꯤ ꯍꯣꯏ ꯁꯩꯔꯦꯡꯒ ꯏꯁꯩꯒꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯅꯗꯤ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏ ꯃꯁꯤ ꯃꯥꯟꯅꯗꯦ ꯁꯩꯔꯦꯡꯒꯤ ꯃꯆꯠ ꯑꯃꯅꯤ ꯏꯁꯩꯒꯤ ꯃꯆꯠ ꯑꯃꯅꯤ ꯈꯨꯏꯃꯛꯇ ꯍꯥꯏꯔꯣ ꯑꯗꯨꯗꯨꯅ ꯁꯩꯔꯦꯡ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥ ꯁꯨꯔꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯅꯅꯕ ꯑꯩꯈꯣꯏꯅ ꯁꯛꯄ ꯃꯇꯝꯗ ꯃꯌꯦꯛ ꯑꯋꯥꯠꯄ ꯂꯥꯛꯀꯅꯤ ꯑꯍꯦꯟꯕ ꯂꯥꯛꯀꯅꯦꯕ ꯑꯩꯃꯛꯁꯨ ꯑꯣꯖꯥ ꯀꯕꯤꯁꯨ ꯅꯠꯆꯗꯦ ꯏꯁꯩ ꯁꯩꯁꯛꯄ ꯑꯃꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯦ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯅꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯃ ꯂꯥꯛꯄꯒꯤ ꯑꯩꯉꯣꯟꯗꯁꯨ ꯃꯊꯟꯇ ꯁꯤ ꯁꯛꯄ ꯑꯣꯖꯥꯗ ꯀꯃꯥꯏꯅ ꯁꯛꯄꯤꯔꯛꯀꯅꯤꯒ ꯋꯥꯈꯟꯗ ꯁꯨꯝ ꯁꯥꯒꯠꯆꯕꯅꯤ ꯑꯣꯖꯥꯅ ꯇꯥꯕ ꯌꯥꯏ ꯇꯥꯗꯕ ꯌꯥꯏ ꯍꯥꯏꯕꯤꯔꯕꯅꯤꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯤꯟꯗꯨꯏꯖꯝ ꯆꯠꯄ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯃꯛꯇꯁꯨ ꯀꯣ ꯃꯩꯇꯩꯒꯤ ꯅꯤꯌꯣꯝꯗ ꯆꯠꯄꯁꯦ ꯆꯥꯗ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ
ꯆꯥꯝꯃꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯕ ꯆꯨꯝꯃꯦ. ꯍꯣꯏ ꯆꯠꯂꯒ ꯂꯨꯍꯣꯡꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯒꯤ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯂꯣꯏ ꯁꯦꯠꯇꯅ ꯑꯗꯒꯤ ꯍꯤꯟꯗꯨꯏꯖꯝꯒꯤ ꯒꯧꯔꯒꯤ ꯂꯣꯏꯅꯃꯛ ꯂꯣꯟꯆꯠꯁꯦ ꯇꯧꯔꯤꯕ ꯃꯁꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯂꯨꯍꯣꯡꯕꯒꯤ ꯄꯥꯔꯠꯁꯦ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯣꯖꯥ ꯍꯣꯏ. ꯂꯨꯍꯣꯡꯕ ꯃꯇꯝꯁꯤꯗ ꯕꯣꯔꯒ ꯀꯩꯅꯥꯒꯁꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯥꯒꯤ ꯃꯈꯣꯏꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯁꯣꯜꯂꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯏꯁꯣꯔꯁꯦ ꯀ꯭ꯔꯤꯁꯅꯒ ꯔꯥꯙꯥꯒ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔ ꯊꯣꯛꯂꯛꯑꯒ ꯃꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯚꯥꯞꯇꯨꯗ ꯄꯨꯗꯦꯕ ꯄꯨꯗꯦ. ꯏꯁꯋꯔ ꯀ꯭ꯔꯤꯁꯅ ꯔꯥꯙꯥꯅ ꯄꯨꯈ꯭ꯔꯦꯕ ꯄꯨꯗꯦ. ꯈꯪꯗꯕ ꯃꯌꯥꯝꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯂꯨꯍꯣꯡꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯎꯗꯣꯏꯅꯦꯕ ꯍꯣꯏ, ꯍꯣꯏ. ꯀꯨꯟꯗꯣ ꯍꯨꯑꯅꯤ ꯇꯔꯦꯠꯂꯛ ꯎꯪꯒꯅꯤ ꯑꯗꯨꯕꯨ ꯐꯖꯔꯕ ꯃꯅꯨꯡꯒꯤ ꯋꯥꯔꯣꯜꯗꯨꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯤꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯆꯞ ꯃꯥꯟꯅꯅ ꯇꯧꯕ ꯁꯥꯔꯥ ꯀꯔꯤ ꯀꯔꯤꯗ ꯈꯦꯠꯅꯩ ꯃꯣꯏꯒꯤꯗ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤꯕꯗꯣ ꯃꯣꯏ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯅꯤ ꯃꯣꯏ ꯇꯥꯏꯕꯪꯄꯥꯟꯕꯨ ꯁꯦꯝꯕꯤꯔꯤꯕꯤ ꯀ꯭ꯔꯤꯌꯦꯇꯔꯗꯨꯅꯦꯕ ꯃꯕꯨꯡ ꯃꯕꯦꯝꯃꯅꯦꯕ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯁꯥꯕꯤꯔꯤꯕ ꯄꯣꯛꯄꯤꯔꯤꯕ ꯇꯥꯏꯕꯪ ꯁꯟꯕꯤꯔꯤꯕ ꯂꯥꯏꯟꯊꯧ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯂꯩꯃ ꯄꯤꯕ ꯑꯅꯤꯁꯤ ꯅꯨꯃꯤꯠꯁꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟꯁꯦ ꯂꯧꯔꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯒꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯄꯤꯕꯥꯁꯤꯅ ꯃꯤꯒꯤꯅ ꯕꯣꯔ ꯀꯥꯏꯅ ꯍꯥꯏꯔꯤꯀꯣ ꯄꯤꯕꯥꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯊꯦꯡꯅꯕ ꯃꯇꯝꯗꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯕ ꯅꯨꯃꯤꯠꯁꯤꯗꯤ ꯅꯤꯡꯊꯧꯅ ꯑꯣꯏꯅ ꯊꯩꯔ ꯆꯠꯀꯗꯕꯅꯦꯕ ꯊꯩꯔꯒꯁꯨ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯥꯛꯏꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤꯗꯤ ꯅꯤꯡꯊꯧꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯋꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯂꯥꯛꯏꯕ ꯁꯛꯂꯣꯟꯗꯤ ꯉꯁꯥꯏꯒꯤ ꯇꯣꯝꯕ ꯂꯨꯍꯣꯡꯕꯗꯨ ꯅꯠꯇꯦ ꯇꯣꯝꯕꯁꯤ ꯂꯨꯍꯣꯡꯉꯒꯁꯨ ꯇꯣꯝꯕ ꯅꯠꯇꯦꯕ ꯂꯥꯛꯏꯁꯤ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯁꯛꯂꯣꯟ ꯂꯥꯏꯊꯧꯒꯤ ꯁꯛꯂꯣꯟꯅꯦꯕ ꯃꯥꯅ ꯂꯧꯔꯒ ꯂꯥꯛꯏꯁꯤ ꯑꯗꯨꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯨꯍꯣꯡꯉꯤꯕꯤ ꯅꯨꯄꯤꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝꯗꯨꯅꯦꯕ ꯂꯧꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗꯨꯅꯦ ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯁꯛꯇꯝꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯇꯣꯝꯕ ꯇꯣꯝꯕꯤꯗꯨ ꯅꯠꯇꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯇꯥꯏꯕꯪ ꯁꯟꯅꯅꯕ ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯃꯔꯝꯅ ꯅꯤꯡꯊꯧꯅ ꯃꯗꯨ ꯈꯪꯗꯅ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯎꯒꯗꯕꯅꯤ ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯁꯛꯅꯤ ꯑꯅꯤꯁꯤꯅ ꯅꯨꯃꯤꯠꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯏꯕꯁꯤꯒꯤꯗꯤ ꯑꯗꯨꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯅ ꯊꯦꯡꯅꯔꯁꯨ ꯃꯥꯅ ꯊꯩꯔ ꯆꯠꯀꯗꯕꯅꯦꯕ ꯆꯠꯁꯨ ꯆꯠꯂꯤꯕꯅꯤ ꯍꯥꯟꯅ ꯃꯥꯡꯂꯝ ꯆꯠꯇꯒꯤ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯥꯎꯏ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯅꯔꯤꯕꯅꯤ ꯇꯥꯛꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯆꯍꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯕ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥꯁꯤꯗ ꯃꯔꯛꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨꯏꯖꯝꯗ ꯀ꯭ꯔꯤꯁꯅ ꯔꯥꯙꯥ ꯍꯥꯏꯔꯦ ꯃꯩꯇꯩꯒꯤꯗꯅ ꯂꯥꯏꯟꯊꯧ ꯂꯩꯃꯔꯦꯟ ꯍꯥꯏꯕꯤꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯇꯥꯡꯁꯦ ꯈꯪꯖꯅꯤꯡꯕꯁꯦ स्टेप बाय स्टेप ती लोई मानैबा ꯍꯣꯏ वारीसु मानैबा ꯍꯣꯏ ꯍꯣꯏ अदुबु एक्सप्लेन तौबा मतमदा मियामदा हाइबा मतमदा वाहैजे अखोइगी लैंग्वेज से हाइ तारेको फॉर एग्जांपल संस्कृत दा लाई सोलम लाइगी थौरम पांगथोंबदगी मैतैरोंदा पांगथोकपनेबा अदुदुना मसिसे अखोइना ट्रांसलेशन तौबगुंबा ꯍꯣꯏ अतोपा मरोंदा ngangamबदगी नीति नियम दि चप मानबा अदु मैतैरोंदा हंदोकपने हाइना लौबीगदरा नत्रगा मैतैगी ओइबदी सिगी मोइखक मखोइगी सिका सुकमान मानदे अखोइगी तोंगान सुमाइना लेजै हाइबसे लेब्रा मसी अखोइगी इरोनना अखोइगी पोंगनिंगदा अखोइगी चना पथाबलिसिंग चना कांगलोन मागी ताइबंग मपुदा सुमाइना अखोइगी इरोनगी ओइबा लाइनिंगगी ओइबा सुमाइना मथंग मनाउ नोइ नाइना अखोइना कयात अमा कोनि सेमजरगा हाइजबा नंगजबा निजबा संगजबने अफा नुंगाइ ओइनबगेदमक सिगिबो ओइरो लैखिदरबा इपादुना इपुदुना इमादुना थवाइदुना अफनुंगाइ ओहनबियो मथंग मपोक्स अफबो ओहनबियो हाइदना इसागी जी इरोलगी चना कांगलोल अमगी मनुंगदा इपा इपुसिंगना अदुगी कनो कखोइगी चना पथावमा खोइगी कनो खोइगी मदुगी थौरमगी लारिक कया फोंगदना मसिगी लारिक सिंगसि गसाइगी वाखलोन इचेनगी मतुंगिना लारिक सिगी मागी मयेक मसोन खरगा थैनदबसु नते अदुम थैनै अदु थैनरिबसिंदुगी मागी कनोदि कनो कखोइगी थीम मेन कखोइगी ऑब्जेक्टिव चमाने मागी वाखलोन मागी कनो तो पंथुंगदुदि अमतनी वाही खेनब लेरगसु अदुगुम लदना मखोइगिसु खोइगी कनो हिंदू धर्मना सोलिगिसु मखोइगिसु अदुमग अदुम ओइरमगनी हाइना इन पुंगनिंगना खाली ओजा याम नुंगाइजे ओजा मतम सु लोइसले दो अरोइबो ओइना आइना हंगजनिंगबा वाहंग अमदा तेंतकन खुंबिरो मतम से लैजदबनिना खोइगी पुंखाय अमा खतंगी प्रोग्राम ओइबनिना अखोइगी इंस्ट्रूमेंट सिजिनरिबा इंस्ट्रूमेंट से करी इंस्ट्रूमेंट सिजिनै मसिगी ममिंग करी कौवी कौरगना कौरिबदुगी मरमदो करिनो हाइबदा तेंतकना हाइबिरम होय अइगोइ मितै इसै सकपसिंगना बाइनरी बसिदी मीगिदना कोटाना हाइरेको अखोइददी
ꯑꯩꯈꯣꯏ ꯇꯔꯦꯠ ꯁꯦꯟꯐꯥꯡ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯅꯩ ꯀꯔꯤꯒꯤꯗꯃꯛꯇ ꯇꯔꯦꯠ ꯁꯦꯟꯐꯥꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯑꯈꯤꯡ ꯁꯦꯜ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯁꯤ ꯇꯔꯦꯠ ꯁꯦꯟꯐꯥꯡ ꯍꯥꯏꯕꯅ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯆꯨꯁꯟꯅꯕ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯌꯦꯛ ꯇꯔꯦꯠ ꯄꯥꯜꯂꯝꯃꯤ ꯃꯤꯇꯩ ꯂꯩꯄꯥꯛꯁꯤꯗ ꯑꯗꯨꯅ ꯃꯤꯇꯩ ꯂꯩꯄꯥꯛꯁꯤꯗ ꯌꯦꯛ ꯇꯔꯦꯠ ꯄꯥꯜꯂꯝꯕꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯆꯠꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯆꯠꯅꯔꯝꯕꯁꯤ ꯑꯃꯠꯇ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯦꯛ ꯇꯔꯦꯠꯁꯤꯒꯤ ꯅꯤꯡꯊꯧ ꯇꯔꯦꯠꯅ ꯄꯥꯜꯂꯤꯕ ꯂꯝꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯔꯦꯠ ꯁꯦꯟꯖꯥꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯆꯥꯎꯕ ꯄꯤꯛꯄ ꯃꯁꯛ ꯃꯆꯨ ꯃꯑꯣꯡ ꯃꯇꯧ ꯂꯣꯏ ꯈꯦꯠꯅꯔꯝꯃꯤ ꯑꯗꯨꯅ ꯈꯦꯠꯅꯕꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡ ꯃꯁꯤꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥꯁꯤꯡꯁꯤ ꯈꯣꯝꯀꯠꯂꯒ ꯀꯔꯝꯕ ꯈꯣꯝꯀꯠꯂꯤ ꯂꯧꯈꯠꯂꯤ ꯍꯥꯏꯔꯕꯗ ꯈꯔ ꯍꯦꯟꯅ ꯃꯁꯛ ꯃꯆꯨ ꯊꯣꯛꯄ ꯈꯔ ꯐꯖꯕ ꯀꯣ ꯃꯗꯨꯒꯨꯝꯕꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯩꯗꯅ ꯈꯣꯠꯇꯅ ꯁꯧꯗꯣꯛꯇꯅ ꯁꯥꯟꯗꯅ ꯃꯗꯨꯗ ꯍꯨꯠꯇꯅ ꯈꯣꯠꯇꯅ ꯈꯤꯡꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯃꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯛ ꯇꯔꯦꯠꯇꯩ ꯂꯧꯔꯛꯑꯦ ꯍꯥꯏꯗꯅ ꯇꯔꯦꯠ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯈꯤꯡꯅꯅꯕ ꯄꯣꯠ ꯑꯃ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣ ꯑꯗꯒꯤꯗꯤ ꯑꯃꯈꯛꯇꯅ ꯌꯥꯗꯦꯕ ꯈꯤꯡꯕ ꯍꯥꯏꯕꯁꯤ ꯀꯣ ꯑꯅꯤ ꯆꯪꯉꯤ ꯈꯨꯕꯥꯛ ꯍꯥꯏꯔꯁꯨ ꯈꯨꯕꯥꯛ ꯅꯥꯝ ꯈꯛꯇꯅ ꯈꯨ ꯌꯥꯗꯦꯕ ꯑꯅꯤꯁꯦ ꯈꯨꯔꯀꯥꯟꯗ ꯈꯨꯕꯥꯛꯅꯤ ꯊꯣꯛꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯈꯤꯡꯁꯤꯅ ꯅꯥꯝ ꯈꯛꯇ ꯁꯥꯔꯒ ꯈꯤꯡꯕ ꯌꯥꯗꯕꯅꯤ나 ꯅꯥꯝ ꯑꯅꯤ ꯁꯥꯔꯒ ꯃꯁꯤ ꯈꯤꯡꯕꯅꯤꯅ ꯑꯅꯤꯁꯤꯕꯨ ꯐꯥꯡꯅꯔꯒ ꯈꯤꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯔꯦꯠ ꯁꯦꯟꯐꯥꯡ ꯇꯔꯦꯠꯇꯨꯅ ꯌꯦꯛ ꯇꯔꯦꯠꯇꯨꯗꯒꯤ ꯂꯧꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯗꯨꯒꯤ ꯁꯦꯟꯁꯤꯡꯗꯨ ꯃꯁꯛ ꯃꯆꯨ ꯑꯔꯨꯝꯕ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯈꯟꯀꯠꯂ ꯃꯗꯨꯗꯒꯤ ꯁꯥꯔꯒ ꯍꯨꯠꯂꯒ ꯃꯗꯨ ꯑꯅꯤꯗꯨꯕꯨ ꯐꯥꯡꯅꯔꯒ ꯈꯤꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯔꯦꯠ ꯁꯦꯟꯐꯥꯡ ꯍꯥꯏꯅ ꯀꯧꯕꯅꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝꯒꯤ ꯀꯂꯝꯗ ꯁꯣꯏꯔꯤꯕ ꯑꯩꯒꯤ ꯏꯄꯥꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯩꯕꯨꯁꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯀꯣꯡꯕꯗ ꯂꯩꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯁꯨꯔꯦꯟ ꯃꯥꯅ ꯄꯣꯛꯅꯐꯝꯒꯤ ꯀꯂꯝꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯏꯕꯤꯈꯤꯕꯅꯤ ꯄꯥꯕꯨꯡꯅꯁꯨ ꯃꯁꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯤꯕꯤꯕꯅꯤ ꯈꯪꯕꯤꯕꯅꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯕꯅꯤ ꯄꯥꯕꯨꯡꯅ ꯑꯗꯣ ꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯈꯤꯕꯅꯤ ꯑꯗꯨꯃꯛꯁꯨ ꯑꯩꯅ ꯊꯦꯡꯅꯖꯍꯧꯋꯤ ꯄꯥꯖꯍꯧꯋꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯒꯤ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯅꯨꯡꯉꯥꯏꯔꯕ ꯄꯔꯁꯣꯅꯥꯂꯤꯇꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ